MM News Live Channel na khwai punampu taramna ukjabak loinena pungja asigi oina nuktigi phungba pawchedagi maruiba paw khara khangjari. Power sector sakhwal hanaba renewable energy smart metering transparent billing mathau tai haina governor na phongdokre mai sizinariba consumer single record amadi tarif semdona thabot pakhali haina khemchan phongdokre. Jantar matada Manipur kalu lauriban hasing lana lamjing bani haina Govindas na phongdokre CJP protest na hasing nate opposition na insalaga tawhan bani. Thawal district private health institution kuthom do athingba thamkre. Tamenglongda ana laingi khudongchaba ningthi na pidriba lamdam sigi miyam na ba yaroi haribra abothe. UKNA ge Finance Head Pallal Kuki police na phare. Principal transfer to haina ibudul sana girls higher secondary school gi mahiruis na khongning janghingre. Imphal yari poklambi ban kaukre. Imphal West Zone 1 amadi 2 gi lenga ki mahisang singi phimam yengchingkre. Surrender drama Marxist Center ga hiram amata mari leina de lenin. Ratan thiam lekhidabagi ningsing thoram pangthokre. India masak takpada Manipur theater ki thodang chawna lei Dorendra. Sanjit amasung Rabina lekhidabagi ningsing kumon pangthokre. Security force ki bakhut chalaba kaya aphaspa gi marumda hat khiba leikre. Antibiotic ki hidak lana sijenabana khudong thiba thole. Hawjik pauk sandong nam pijari. Electricity habisi miyam gi tangai phadana chang dabaya yadaba posak ama oibata natana matangwa chunana chakhotpagi yumpham tholeba yamna maru oiba posak amani haina governor Ajay Kumar Bhala na phongdokre. North Ewasida leba hotel impangi sangai holda Manipur Electricity Regulatory Commission MNERC gi ahanba mapok kumon tharonga mari lena governor Ajay Kumar Bhala makata na hai commission asi gi ahanba mapok kumon tharomda saruk yaba phangba haibasi apenba poi state asi semilon amadi miyam gi afaba punsi mahing ama lehenna bhanabda quality level electricity phangan ba haibasi changdaba yadraba amani Kumja 2003 da Electricity Act amend tawkhraba matung power sector da privatization pusilakpa yakibani electricity habisi miyam gi tangai phadana changba posak ama oibata natana matang chunaba chakhotpa gi yumpham tholiba yan maruiba posak amani electricity ne miyam gi punsi mahingda mateng pangbada natana industry hospital educational institution amadi digital infrastructure sida power piribani Mahang makata na hai tung koine chakhot power sector ama ohenna bhanabda renewable energy smart green smart metering power thief issue amari transparent billing system sing munna yengchen changi miyam de electricity mapung phana phangana bhanabda awaba thidana engineer technician field personnel amari supporting staff sing na loriba thadanga chi singtha ningai ni haina phungdokre Jantar matada Manipur kalu lauriba nahasing lana lamjing bani haina Govindas na phungdokre. Kalkro Janata Party da Delhi Jantar matada changchiliba protest nahasing nate opposition party ni inselaga tawhanba protest ni protest asina Manipur kalu lauriba Manipur nahasing mulan lamjing bani. Manipur mang kiba leitri haina Home Minister Govindas khothonamna phungdokre. Delhi Jantar matada chathariba CJP gi protest ka mari leinana BJP Manipur Pradesh Sinduna Nita Pachutekta leba thaman saning ngasi pangthokiba pawgi mifamda akhoi pawmin hangba wahangi pakhon piraduna Govindas na hai Delhi gi Jantar matada chathariba protest se Manipur haina lawba sichu Manipur gi naha chung lana lamjing na bo honabani Manipur hojing mang kiba leitri BJP na yaningda basingna BJP yaningda basingna khudom bi thinduna ngambi wafamni Delhi da Manipur kalu lagodaba nate Manipur de akhoi khaktana kanjagadabni haiba miyam yana wafamni mifam adu dangarang Kamjong district ki chatrikta thong thugaram ba thodokka matangda hangba wahangi pakhum piaduna mahang hai chatriki thong thugaram ba thodok kana na kai dam tholamba no haiba khangba ngamdri hojik phawi oina official oidaba sostri phangba pawda ani thongna phangni paw amadana Myanmar makai dagi lakpachina chatharambani haiba aduga amadana Assam rifle si chatuk sin tohondana ba chathagibini haiba achini adubu animak official oina phangdaba maramna lainga ki makai dagi kupna thijali hanam hangna phongtoki CJP protest ki matangna mangna hai India si democracy chatpa laiba oina miyamna khalakpa miusingna lainga pani miyam gi miusing apunba mifam oina parliament mifam pangthoktuna chakhot thorang amasung issue pumba khanagadabani adubu hariba issue khanagadoriba parliament pu thugaina panamda opposition party sina punsilaga na haching marumda khongjing jangsilak palaibak thibani
CJP kanano haina khanarambado hojik mayek sengli nahasingi marumda Congress AP amasung atop opposition party kya na punhinduna sengolakpa geng ama khangni CJP na parliament toromda protest toksilakuna parliament mifam hek hobaga parliament da thomjinba madungamdra prime minister gi mayimda thomjilakpa amasung democracy gi wangmura thabak tok thorom kya torokpa sina khongjang asi achamba nahagi khongjang ni haina lawbu yaru haina mahangna makha takhi UKNA gi Finance Head Pallal Kuki police na phari India lengana suspension of operation sugo khuyek pinaba yaudaba Kuki khulai paiba loop United Kuki Nation Army UKNA gi active cadre S Pallal Kuki alias Lalboy Singh Manipur police na phare Manipur police control room dagi thadorpa cherolamna police na phaba adu UKNA gi finance head ki thausu puriba mi amani ma ki mathakta miyambu ki han khanganduna senkhai thumkhai chathaba amadi tongan mafamda kyara khana nomai kapna bi thodong sina chenaba mi amani serula sina makha tarali amaramda Central Bureau of Investigation patna na haijarappai matungina wanted lauthokraba TS Kauni koba mi ama Manipur police na phaduna CBI ACB Imphal da sina khre hairi TS Kauni IPC gi leiriba tongan ba section gi makhada legal document kya semjin sajin bagi thabak chathabagi damak ma ki mathakta charge sheet lawhat khre asida natana special judicial magistrate CBI patna na ma ki mathakta non available warrant ama issue tawdana proclaim offender ni haina lawthokre principal transfer taw haibai bodon sana girls higher secondary school gi mairoi sina khongni changthing khre Mahiroi singda wahi wata phajida basijinaba ibodon sana girls higher secondary school ki principal transfer to kho haina mahiroi singda khong changsingre ngasi school lasigi mahiroi sina principal ki thawang yaningde wangang phajida ba principal transfer to higadabani haiba kholaw kya lawdona Imphal West district ki deputy commissioner office tamna rally chana bhonakre mahiroi sina jathagi ba rally edu uripo achom lekai yorokpada police na thatuna thamki tungda mahiroi singi mihut khara khangat laga DC ga unabag ayaba lawki khongjang asiga mari leinana mahiroi loisang asigi arts stream da tamlibi mahiroi amana phongdokhibda loisang asigi principal na mamang matamdagi hawdana mahiroi sing amade mama pa sing da taba nuataba wahi wata toine season bai thodok leikre mahiroi sing maikai dagi su thawng adu sendok pinabu wafam kya su phongdoktona laki masigi mathakta ngasidagi nimi humnigi mamangda education SK director ga unaduna hiram masigi matangda wari sanaruba matamda mahiroi sing na pawne thaba pangthoknaba thajaba piraki adum oina mak asi phawa director amadi principal ani markta wari sabai mami taraktabna khongjing asi changsing khibani hairi maram sing asina mahiroi sing asina principal ama oina labida matik chadraba principal asi transfer tawdiba phawa mahiroi singi khongjang haloi haiba wafam sing phongdokhi surrender drama marxist center ga hiram amata da mari leinadi lenin Haukiba July kumathoida Mantri Pukida leiba IGR South amadi Manipur lengata khulai thadokuna changjari haribesing adu KCP PWG Marxist Central amadi masigi lami singdup Red Guard ka karing mahiram amata mari lainade haina loop asike secretary Central Media Coordinator Lenin Maite thadrok pacherol aman hairi lo na thingraba loop KCP People's World Group Marxist Center na thadrok pacherol adun makhat an hai haiba homecoming ceremony adu yaulup singda yaukhraga Yauloi ama oibagi chana pathap sing inbangam draba tongan ba disaster sing punsilaga yarani haibigi mawuda chemdin sanjiba surrender drama amani masigumba surrender drama si character ukre amasung masina aroiba sunati haiba thawang asimo yawol ihobu mingcha thenaba club trokesi golf amadi mahaki protocol best pair machinery singna torokpa anemba thaki false propaganda amani haina lawi Masana Masabu Chairman Haijaba Laisram Ranjit Elias Tawanba, Hokiba Sahi 2017 August Pakraba Matung, Loop Asiga Kariguma Hiramamta Mari Lena Kidraba Misak Amani. Mahana Pahima Tamaduda co convener Topuraba Misak Amani, Haribama Tamadura Loop Asiga when a chairman have a pum asilate 2018 Gimme Mangada Strategical Core Committee Gimi from the Tongan ba Warif Sing Lodona convener Haiba Silotona Bas Chairman Pamasi Lehenana Bamata when Yana Kivani. Homecoming ceremony Aduki Luzeda Bama Hargadi, Lebak Miam the PWG MC Machet Kat Tokpa when Uhan Baloina look as the Chungle later of Misa Amabuluka Marile Hanba Man Baduni. Thinkang character Lebak Miam Kangna PWG MC any Shudi Haina Shendo Krabani.
Hariba homecoming ceremony adu semjin sajinba mapuna chambinaba amasung yawol ihau namthabagi mingda senthang lauthaba yanaba sinba magical drama mani haina serola sina makha tarakli. Imphal West Zone 1 amadi 2 gi lenga kim hai sangsingi phimam yengsinkhre. Apun ba ire pakim hairoi singi lob Amsna ZEO Imphal West Zone 1 amadi 2 gi manung chana leiba lenga kim hai sangsing gi phimam hakthena na yengsinkhre. Amski Secretary General na thadok pasiro naman hai ZEO Imphal West Zone 1 amadi 2 gi manung dalaiba Sarem Upper Primary School, Maklang High School, Lamdeng Hino Khangnibi Upper Primary School, amade Mongsangi Upper Primary School singba lenga ki mahisang singi phibam mairoi lubasi President Secretary yang hakthena na chatuna yengchingkre yengchin khongchat atuda Sarem Upper Primary School gi oina headmaster in charge amaga contract amaga punno oja ani khangna chalaramba thengnare Mahiroi masing yamdaba amadi ojagi awatpana pikthana leiba yauna phibam chadana leirba thengnaki maram asimangna khunjasina mahi sangasida angang tharaktabiga chaw maram ama oiramle haribi school asida mamang saida oja ani transfer order tholaba phawba noma phawba join toramda na transfer order du state ondana oja ani adu mahi sanga sida adum lakhidre haini wafam thamlakpasu thengnare loina na Maklang High School hariba mahi sanga si chu high school amagi thakta leiba orabasu class 8 tagine 10 phawbi mahiroi amata enron toroklamdre loina na mahi sanga si atopa classing chu changcheta mahiroi mangar tamak tamnamba thengnare school asi fencing matik chana leitabana pot chai kya amasu amanga ta thole haina khullasigi head master na phongdokpa leire Lamdong Haino Khangnebi Upper Primary School gi oina su room ani khak leibana Upper Primary School asi su pre primary gi thakta charaimba thengnare mahiroi masing yamdaba amdi classroom matik chana leitabana supna ka ani da tongan ba classing wasi masida punna class taminaba thengnare loina na Mongsangi Upper Primary School chu ka matik chana leitaba amadi mahiroi masing yamdabna ka amda punna masi class tomba thengnare lenga ki mahi sangsing phibam tharakpa asina lenga ki makhada leiba mahi sangsing leptana mutharakdibani asingumbo luraba tampham asida Manipur gi tongan mafam singda leiba lenga ki mahi sangsing aims na makhata na yingsin khigani mating lebe school ama ohenana bohanabda aims na achobo thodang logani haina chu zero laduna